Manipuri News Reader की channel की वीडियो अमता अपडेट तौजगे ngasi ayu angan mafung wasi phongna February की tang 10 da phamlana bada natna themlaga sel lawruga chen khibani haiba miyo ama kaksing police ki team na phare social media Facebook da numit ni khangnaraba matung koi be satminaraga hotel amada pusilaga phamlana bi beta natna sel oina lupa lakh amaga lising 15 gi sel purga chen khiba miyo ama kaksing police na phare ngasi nungthul kaksing police district ki SP conference hall da pangthokkiba pawgi mi pham amada pharaba miyo edu puthokhi pharaba miyo edu gi maming irom singkhai nganba allies Kritiba sei kungamari apokpa irom brozen kawe kaksing tangjeng khuno maning lekai digine housing ni Impal West ki gari awang lekai da leiba asan ba yum amada leibani hairi thaudo asigi matang na phamlana bi khre hairi ba nupi masa adugi apokpa na tarakpa complaint da yaurakhiba wafam sing adu palladuna kaksing district police ki SP yengkhom na hai Phare singkhai nganmana nupi masa adubu Facebook da khangnaraba matung tha asigi nipana makhoi thengnaraba matung kaksing da koiba satki kaksing ningthau lakai ejat tokis hall manakta leiba cha hotel amada pusinduna nupi masa adugi kai khunaba mangan bikhe madugi matung Imphal lomda satlaga khorammal kaithel da leiba sulap amagi manakta nupi masa adugi masada yorakpa lupa lakh amaga lising 15 amadi mobile phone adu lobirama sulap ta sangba saraga mangkhibane Thaudo asigi matang da nupi masa adugi apopna tarakhiba complaint adugi matung ina kaksing police station gi team amana thigatpagi thabak sa tharakpada CCTV footage amadi phone da wari sanakhiba adu yengsinlaba matungda ngarang nungthil singkhai nganmana mahakna lei gari gi sandakpa yum adudagi phaba ngamkhibane SP na makha taraduna singkhai nganba phaba matamda lupa lising 30 nupi masa adugi mobile phone amasum nupi masa adugi mafi marol kharasu phagatpa ngamle singkhai nganba kumja english ni ga 13 sahi noribi nupi masa ama namduna phamlana bagi case amaga mari lainana sugunu police station na phabadagi jail da lairubadagi bail out ta laibani haike social media da khangna duna natraga phone da wrong number taana badagi khangna duna nungsi longnam tawbiraga namduna ikai khunaba mangan biraga hundok piramba hatok laga langthok khirambagi thokdok sing Manipur da leptana thokle masiguma nupi singbu moithem tawba miyoi kya laire haibasi inkhalakliba nupi maza sing amasu mama mapa oibesingna munna khangjin biduna masiguma namthaki langthak singdagi miyoi singnagi section ba matam oire hain SP na makha tana phungdorakli